Manipur Top Channel-ꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇ ꯊꯥꯒꯠꯆꯒꯦ꯫ ꯉꯁꯤ ꯐꯣꯡꯕꯁꯦ ꯐꯣꯡꯗ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18ꯗ ꯒꯦꯡ ꯃꯦꯝꯕꯔ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯉꯥꯏꯈꯣꯡ ꯈꯨꯅꯧꯗ ꯂꯩꯕ ꯑꯥꯔꯃꯤꯒꯤ ꯇꯤꯝ ꯑꯃ ꯄꯨꯜꯂꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯉꯣꯟꯗꯒꯤ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯒꯦꯡ ꯈꯨꯞꯄꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯒꯦꯡ ꯈꯨꯞꯄꯨ ꯑꯃꯒꯤ ꯃꯦꯝꯕꯔ ꯑꯃ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯁꯣꯔꯄꯣꯛꯄꯤ ꯚꯤꯂꯦꯖꯇ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:35 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯐꯪꯕꯗꯒꯤ ꯃꯐꯝꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯒꯦꯡ ꯃꯦꯝꯕꯔ ꯑꯗꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯒꯦꯡ ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯉꯥꯁꯦꯞꯄꯝ ꯑꯖꯤꯠ ꯀꯨꯃꯥꯔ ꯁꯤꯡꯍ, ꯆꯍꯤ 49, ꯑꯦꯂꯥꯏꯁ ꯑꯖꯤꯠ ꯑꯄꯣꯛꯄ ꯑꯦꯟ.ꯖꯤ. ꯃꯪꯂꯦꯝ ꯀꯧꯏ꯫ ꯉꯥꯡꯁꯣꯔꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯒ꯭ꯔꯦꯅꯦꯗ ꯄꯤꯁꯇꯣꯜ ꯑꯃ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯒ ꯐꯪꯂꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯉꯣꯟꯗꯒꯤ ꯐꯪꯂꯕ ꯄꯣꯠꯂꯝꯁꯤꯡꯒ ꯀꯣꯟꯅꯅ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫